ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯪꯆꯥꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯂꯝꯉꯥꯟꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯪꯆꯥꯛꯄꯤ꯫ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯈꯨꯜ ꯇꯥꯔꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯚꯨꯃꯦꯁꯣꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯔꯤ ꯔꯟꯖꯤꯠ, ꯊꯥꯅꯤꯜ, ꯄꯤꯛꯇ꯭ꯔꯨ, ꯕꯤꯖꯨꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯔꯟꯖꯤꯠꯅ "ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯊꯥꯕꯜꯁꯤ ꯃꯍꯧꯁꯥꯗꯒꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯒꯥꯔꯤ ꯄꯨꯔꯒ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯁꯥꯔꯦ, ꯅꯨꯄꯤꯅꯦꯅ ꯂꯧꯇ꯭ꯔꯥꯎꯕꯤ ꯃꯥꯟꯕ ꯉꯥꯛꯇ"꯫ ꯔꯟꯖꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯛ ꯊꯠꯅ ꯕꯤꯖꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯇꯥꯎ ꯔꯟꯖꯤꯠ, ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯋꯣꯏꯕ, ꯑꯩꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯞꯇꯛꯅ ꯎꯕꯗꯣ ꯈꯔ ꯐꯖꯕ ꯃꯥꯜꯂꯦꯅ ꯅꯛꯁꯤꯜꯂꯒ ꯄꯥꯏꯔꯒ ꯆꯣꯡꯂꯨꯔꯦ꯫ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯔꯥꯎꯟ ꯑꯃꯅꯤ ꯆꯣꯡꯂ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯩꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦꯅꯦ꯫ ꯀꯩꯅꯣꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠꯇꯣ ꯄꯨꯔꯥ ꯂꯣꯛꯇ꯭ꯔꯥꯎꯕꯤꯅꯤꯍꯦꯀꯣ, ꯑꯩ ꯈꯪꯕꯅꯤ ꯀꯩꯅꯣ꯫ ꯃꯈ꯭ꯌꯥꯇꯨꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯂꯤꯕ, ꯃꯗꯨꯅꯒ ꯀꯥꯊꯣꯔꯛꯂꯒ ꯑꯩ ꯌꯣꯠꯈ꯭ꯔꯗꯤ ꯌꯥꯝ ꯂꯥꯏ ꯌꯣꯠꯈꯤꯅꯤ꯫ ꯑꯗꯒꯤ ꯑꯩꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯄꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯗꯤ ꯇꯥꯃꯣ ꯉꯥꯏꯈꯣ ꯆꯣꯡꯃꯤꯟꯅꯈꯤꯁꯤ ꯀꯥꯏꯅ ꯂꯥꯎ ꯂꯩꯍꯧꯕꯅꯤ"꯫ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯑꯃꯨꯛ, "ꯑꯗꯨꯅꯦ ꯑꯩꯗꯤ ꯈꯔ ꯉꯜꯂꯤꯉꯩꯗ ꯍꯜꯍꯧꯁꯦꯗꯅ ꯍꯥꯏꯕꯅꯦ꯫ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯅꯅꯦ ꯃꯈꯣꯏꯒꯤ ꯁꯥꯏ ꯍꯣꯏꯅ ꯊꯥꯕꯜꯗꯨ ꯁꯤꯟꯒꯅꯤ, ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯣꯡꯒꯅꯤ ꯍꯥꯏꯗꯅ ꯂꯩꯕꯤꯕꯩꯅꯤꯁꯦ꯫ ꯅꯨꯄꯤꯅꯦꯅ ꯆꯨꯝ ꯑꯀꯪꯕ ꯃꯥꯟꯕꯤ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯁꯦꯟꯅꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯤꯗꯨꯅ ꯆꯋꯥꯡ ꯋꯥꯡꯅꯩ, ꯑꯗꯨꯒ ꯃꯥꯅ ꯆꯀꯥ ꯑꯅꯦꯝꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯥꯏꯒ ꯐꯨꯜꯁ꯭ꯇꯣꯞꯀ ꯍꯥꯏꯗꯨꯅꯤꯗ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯅ, "ꯃꯤꯅꯥꯏ ꯃꯆꯥ, ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯏꯇꯨꯅꯤ ꯏꯇꯨ, ꯅꯣꯏ ꯅꯇꯨꯁꯤꯡꯗꯨ ꯎꯅꯕꯗ ꯑꯩꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯁꯪꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯒ ꯚꯨꯃꯦꯁꯣꯔꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯣꯝꯗ ꯂꯥꯛꯄꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯣ ꯂꯣꯏꯔꯛꯇꯨꯅ ꯈꯨꯜ ꯂꯝꯕꯤ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯋꯥꯊꯤ ꯁꯨꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯣꯡꯅꯥꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯈꯤꯇꯪ ꯇꯨꯡ ꯑꯣꯏꯔꯞ ꯇꯧꯅ ꯆꯠꯂꯤꯕ ꯚꯨꯃꯦꯁꯣꯔꯅ ꯇꯞꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯛꯅ ꯅꯨꯡꯁꯤꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯟꯕ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯦꯁꯣꯔ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯄꯨꯗꯣꯟ ꯑꯃ ꯊꯥꯜꯂꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯧꯅꯥꯒꯤ ꯐꯛ ꯑꯃꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯇꯔꯦꯡ ꯃꯆꯥ ꯑꯃꯗ ꯂꯪꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯌꯣꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯈꯪꯂꯕ ꯃꯥꯜꯂꯤ꯫ ꯂꯪꯆꯥꯛꯂꯤꯕ ꯑꯗꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯥꯛꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯤꯕ ꯚꯨꯃꯦꯁꯣꯔ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯤꯠꯅ ꯅꯣꯛꯏ꯫ ꯌꯥꯇꯣꯟ ꯈꯔ ꯎꯅ ꯅꯣꯛꯂꯝꯂꯒ ꯄꯨꯜꯂꯝꯂꯤꯕ ꯃꯁꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯈꯨꯝꯂꯒ ꯏꯀꯥꯏꯅ ꯅꯣꯟꯊꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯚꯨꯃꯦꯁꯣꯔ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯪꯈꯣꯟꯕ ꯏꯪ ꯂꯥꯎꯕ ꯁꯛꯇꯝ ꯑꯗꯣ ꯎꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯪ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯟꯈ꯭ꯔꯦ꯫ ꯋꯥꯈꯜ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯍꯪꯒꯠꯅ ꯆꯠꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯈꯤꯗꯨꯅ ꯄꯥꯝꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯝꯕꯟꯖꯕꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯚꯨꯃꯦꯁꯣꯔ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯈ꯭ꯔꯦ꯫ ꯚꯨꯃꯦꯁ꯭ꯋꯔꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯃꯥ ꯁꯈꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯜꯂꯛꯂꯤꯕ ꯃꯇꯝꯁꯤ ꯊꯦꯡꯃꯟꯈ꯭ꯔꯦꯅꯦ꯫ ꯂꯝꯇꯥ ꯊꯥꯅꯤ, ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯐꯣꯡꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ"꯫ ꯃꯁꯤꯗ ꯚꯨꯃꯦꯁ꯭ꯋꯔꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯃꯤ, "ꯑꯦꯔꯥ, ꯏꯔꯨ ꯂꯨꯗꯕ ꯑꯩꯈꯣꯏꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣꯗ ꯏꯃꯥ, ꯑꯩꯈꯣꯏ ꯎꯕꯗꯅꯦ ꯂꯥꯏ ꯇꯤꯟꯒꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯥꯡꯂꯤꯕꯅꯤ"꯫ ꯃꯗꯨꯗ ꯃꯃꯥ ꯄꯤꯁꯛꯅ, "ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯍꯌꯦꯡꯅ ꯑꯃꯨꯛ ꯅꯨꯃꯤꯠꯅ ꯀꯣꯔꯣꯡꯆꯥꯛ ꯌꯨꯡꯂꯒ ꯍꯧꯒꯠꯂꯒ ꯃꯁꯤꯗꯩꯁꯤꯗ ꯅꯃꯥꯟꯅꯕ ꯁꯥ ꯉꯥ ꯃꯥꯟꯕꯁꯤꯡ ꯑꯗꯨꯒ ꯁꯥ ꯁꯥꯕ ꯃꯈꯩ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ"꯫ ꯃꯗꯨꯗ ꯚꯨꯃꯦꯁ꯭ꯋꯔꯅ, "ꯑꯁ ꯐꯖꯗ꯭ꯔꯦꯍꯦ ꯑꯗꯨ ꯐꯥꯎꯕꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯚꯨꯃꯦꯁ꯭ꯋꯔ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯂꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯛꯈꯪꯗꯕꯤ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯣꯏ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯏ꯫ ꯏꯀꯥꯏꯅ ꯃꯨꯔꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯁꯝꯂꯥꯡ ꯃꯔꯨꯝꯗ ꯃꯥꯏꯊꯣꯡ ꯂꯣꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯣ ꯄꯥꯈꯪ ꯃꯈꯨꯠꯃꯛꯅ ꯈꯣꯝꯒꯠꯇꯨꯅ ꯅꯤꯡꯊꯤꯔꯕꯤ ꯅꯨꯖꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯈꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯍꯥꯛꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕ ꯑꯗꯨꯕꯨ ꯐꯠꯇꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯅꯨꯖꯥ ꯂꯩꯃꯟ ꯆꯜꯍꯟꯕꯤꯈꯤꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯆꯔꯤ꯫ ꯂꯩꯐꯝ ꯈꯪꯗꯦ ꯚꯨꯃꯦꯁ꯭ꯋꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯥ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯤꯡꯕꯅ ꯉꯥꯎꯔꯕ ꯚꯨꯃꯦꯁ꯭ꯋꯔ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯂꯤꯕꯣꯏ ꯈꯪꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯚꯨꯃꯦꯁ꯭ꯋꯔ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨ ꯇꯝꯅ ꯍꯥꯊꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨ ꯌꯧꯔꯕꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯕꯗ ꯃꯁꯥ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯖꯗꯦ꯫ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯗꯣ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨꯃꯛꯀ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯛꯁꯤꯜꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯀꯥ ꯂꯥꯝꯂꯛꯇꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯃꯨ ꯈꯣꯡꯊꯥꯡꯒꯨꯝ ꯅꯣꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯐꯝ ꯍꯣꯡꯗꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯃꯀꯨ ꯑꯃ ꯂꯥꯛꯅ ꯈꯣꯡꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯈꯦꯠꯇꯨꯅ ꯄꯥꯏꯈꯤ꯫ ꯚꯨꯃꯦꯁ꯭ꯋꯔ ꯃꯀꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯈꯣꯠꯂꯝꯕ ꯑꯗꯨꯗ ꯃꯔꯥꯏꯕꯛꯇꯣ ꯄꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯆꯩꯅꯥ ꯑꯗꯣ ꯈꯔ ꯍꯟꯊꯔꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯨꯃꯦꯁ꯭ꯋꯔꯅ ꯅꯣꯛꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯏꯀꯥꯏꯅ ꯑꯃꯨꯛ ꯅꯣꯟꯊꯈ꯭ꯔꯦ꯫ ꯚꯨꯃꯦꯁ꯭ꯋꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯪ ꯄꯥꯏꯗꯨꯅ ꯆꯥꯛꯂꯤꯕ ꯇꯅꯧꯔꯕ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯏꯆꯟ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯇꯣꯝꯇ ꯂꯝꯍꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯕꯨꯡꯗꯤ ꯃꯤꯄꯥꯏꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯆꯟꯕꯨ ꯁꯤꯟꯅꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯚꯨꯃꯦꯁ꯭ꯋꯔꯅ, "ꯍꯩꯃꯥ, ꯃꯁꯤ ꯑꯩꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯂꯥꯛꯂꯒ ꯃꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯅꯣꯛꯂꯤꯅꯣ! ꯈꯨꯅꯣꯛꯁꯤꯅꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯕ, ꯃꯁꯛꯁꯤꯅꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯕ! ꯑꯗꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯁꯨꯕ ꯌꯥꯗ꯭ꯔꯣ"꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕ ꯑꯗꯨ ꯂꯦꯞꯂꯒ ꯚꯨꯃꯦꯁ꯭ꯋꯔꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ,
ꯑꯗꯨꯒ ꯌꯥꯝ ꯏꯪꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯅꯪꯒꯤ ꯂꯥꯏꯕꯛꯇꯣ ꯏ ꯑꯃ ꯊꯣꯛꯂꯦ, ꯊꯨꯅ ꯈꯪꯍꯟꯅꯅꯕ ꯑꯩ ꯆꯨꯞꯊꯣꯛꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯕꯣꯃꯦꯁꯣꯔꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏ ꯑꯗꯣ ꯆꯨꯞꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯆꯨꯞꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯏ ꯊꯣꯛꯂꯔꯣꯏꯌꯦ꯫ ꯕꯣꯃꯦꯁꯣꯔ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯑꯩꯒꯤ ꯏꯁꯤ ꯆꯨꯞꯂꯨꯕꯒꯤꯔ ꯀꯩꯅꯣ ꯅꯆꯤꯟꯗ ꯏ ꯀꯌꯥ ꯇꯩꯔꯦ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯅꯥ ꯑꯃꯅ ꯊꯨꯅ ꯇꯩꯊꯣꯛꯈꯤ꯫ ꯕꯣꯃꯦꯁꯣꯔꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯅꯇꯣꯝꯇ ꯀꯩꯗꯧꯔꯝꯃꯤꯕꯅꯣꯕ? ꯅꯪꯒꯤ ꯌꯨꯝꯗꯅ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯌꯥꯝ ꯊꯥꯞꯄꯤꯒꯦ ꯁꯤꯗꯒꯤ? ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯃꯁꯤꯗ ꯕꯣꯃꯦꯁꯣꯔꯅ, ꯀꯩ ꯍꯥꯏꯕ? ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗꯕꯨ ꯅꯪꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ? ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ, ꯑꯩꯒꯤ ꯌꯨꯝꯗꯤ ꯂꯝꯍꯥꯡ, ꯅꯥꯔꯛ ꯃꯣꯡꯁꯣꯡ, ꯑꯁꯨꯛꯄ ꯎꯃꯪ ꯍꯥꯏꯁꯤꯅꯤ꯫ ꯕꯣꯃꯦꯁꯣꯔꯅ, ꯑꯣ ꯏꯆꯟ, ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯀꯣ, ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ꯫ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯁꯨ ꯁꯨꯍꯜꯂꯔꯣꯏꯒꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯪꯆꯥꯛꯄꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯃꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯕꯣꯃꯦꯁꯣꯔ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡ ꯂꯥꯎꯏ꯫ ꯀꯔꯤꯅꯣꯅꯦ ꯈꯪꯗꯅ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ, ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯪꯂꯛꯂꯤ꯫ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥꯅ ꯂꯤꯕꯤꯈꯤꯕ ꯂꯪꯆꯥꯛꯄꯤ ꯍꯥꯏꯕ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯤꯅ ꯀꯤꯅ ꯃꯃꯤꯠꯅ ꯍꯨꯔꯥꯟꯅꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯪꯆꯥꯛꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯅꯧꯕꯤ ꯈꯨꯠꯁꯥ ꯑꯣꯏꯅ ꯎꯈꯤꯕ ꯈꯨꯠꯁꯥ ꯑꯗꯣ ꯌꯦꯡꯍꯩꯗꯕ ꯃꯈꯩ ꯐꯤꯕꯝ ꯁꯣꯛꯂꯤ꯫ ꯎꯟꯁꯥ ꯑꯀꯪꯕꯒꯨꯝ ꯃꯨꯔꯤ ꯃꯨꯔꯤ, ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯁꯔꯨꯛ ꯌꯥꯎꯗꯅ ꯈꯨꯠꯁꯥ 8 ꯄꯥꯜꯂꯝꯃꯤ꯫ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯂꯝꯕ ꯑꯗꯨꯁꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯈꯤ꯫ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯝꯕ ꯑꯗꯨꯁꯨ ꯃꯊꯛꯇ ꯇꯥꯎꯔꯒ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯏꯁꯥꯡ ꯁꯥꯡꯕ ꯃꯁꯝ ꯑꯗꯨꯁꯨ ꯃꯥꯂꯪꯗ ꯐꯔꯞ ꯐꯔꯞ ꯄꯥꯏꯔꯤ꯫ ꯀꯤꯕꯅ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯤ ꯕꯣꯃꯦꯁꯣꯔ ꯑꯗꯣ꯫ ꯑꯁꯨꯛ ꯀꯤꯔꯤꯉꯩ ꯑꯁꯤꯗ ꯂꯪꯆꯥꯛ ꯆꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡ, ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯅꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯟꯗꯛꯀꯤ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯗꯤ ꯕꯣꯃꯦꯁꯣꯔ ꯂꯋꯥꯏ ꯂꯣꯇꯣꯟꯒꯤ ꯁꯝ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯕꯣ? ꯑꯁꯨꯛ ꯀꯤꯕ ꯁꯛꯇꯝ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯤꯔꯕꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯟꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯋꯥꯟꯊꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯁꯤꯒꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ? ꯈꯔ ꯊꯨꯅ ꯃꯦꯠꯂꯒ ꯍꯥꯠꯂꯗꯤ ꯐꯗꯧꯅꯦꯕ꯫ ꯇꯁꯦꯡꯅ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯑꯁꯤꯕꯨ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯗꯤ ꯏꯃꯥꯒꯤ ꯁꯣꯔꯥꯠꯇꯤ ꯅꯨꯃꯤꯠ 12 ꯈꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇ ꯂꯩ ꯉꯝꯃꯔꯣꯏ꯫ ꯏꯆꯟ ꯅꯨꯄꯤꯒꯗꯤꯅꯦ ꯃꯔꯩꯒꯗꯣ ꯈꯨꯠꯅꯤꯃꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒꯅꯦ ꯋꯥꯟꯊꯔꯒ ꯁꯤꯗꯣꯔꯤꯕꯖꯥꯠꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯋꯥꯟꯊꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯤꯍꯨꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯄꯥꯜ ꯐꯥꯎꯅ ꯇꯥꯔꯦ꯫ ꯃꯈꯣꯜ ꯑꯁꯦ ꯈꯔꯒ ꯀꯟꯅ ꯆꯣꯡꯈꯠꯂꯛꯇꯅ ꯃꯤꯍꯨꯜ ꯑꯁꯦ ꯄꯣꯛꯈꯥꯏꯔꯒ ꯁꯤꯔꯗꯤ ꯐꯗꯧꯅꯦꯕ꯫ ꯑꯩ ꯐꯤꯕꯝ ꯑꯁꯦ ꯍꯤꯡꯍꯩꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯁꯤꯒꯤ ꯂꯪꯆꯥꯛꯄꯤ ꯍꯥꯏꯕ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯍꯥꯠꯂꯣ ꯍꯥꯏꯔꯁꯤꯔꯥ? ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯒꯤ ꯔꯦꯀꯣꯔꯠ ꯂꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫